Hello, good evening. Welcome to Northeast Window. Northeast Window na sandok saba Northeast Dialogue ta Chan MAIBAM na taram na okchari. Matam gi tholakpa tungan be isu singi matang da khananai na ba semzari ba platform Northeast Dialogue ngasi thamsari ba akna ba topic ti performance of PR government koi Manipur se hozik presence rule Chalairaga Lerebani, Masikogi, Jalibachayasigi, February date 9 da former Chief Minister and Birena Maki, Chief Minister gi from the resigned to Krabamatunda, Kugi, Numit Marini Suba, February date 13 the Manipur da Article 356 ki Makada, Presence Rule Chalairaga, Kui Manipur Lerebani, Adubu, Kugi, Hariba, Presence Rule say August ki date Haukiba date 13 da. Koi ngarang se 6 month complete oi kre adubu 6 month complete oi jikai ngi mangoi na khoi gi house ani mak na habitare parliament ki house ani mak na amu under 6 month amu extend tora kan da khoi gi February 2026 pau ba khoi presence rule se amu extend tor khrabani adubu praja sing na khoi gi chaliba khoi gi Toiba conflict habitare 2023 gi May 3rd tagi thoklei ba conflict se dai khoi gi leirami ba government tunai khoi gi haribi irang se khoi gi mapung phana resolve to bangam da ba khoi gi law and order gi situation se control to bangam da bana maram orakanda khoi gi praja singna koi presence rule se koi thambi bena phagadra habigi pose dumak lei kiba dubu matamna ta praja singna presence rule pam kiba dumaka huziki leiriba khogi presence rule siga khogi ani se amna khetnarak pa haba tare khogi thabak torok pada oiro haba tare khogi Presence rule chalara matung da koi governor na koi gi step sing road map Manipur gi rang se hanjana bagi damak loshina bagi damak da step sing road map sing lokale adubu mapung fana implement to bangam daba habitare masina koi gi praja sing na leiramba praja sing na khalamba expectation habitare presence rule gi madu kitang na thairak pagi mawang ama lapodana maram orakana praja sing sna mu government am leibna amuk pharagani popular government ama leibiro khogi MLA minister MLA singsu masing suna leibanina khogi Manipur se lenga pan balenga mo oina bagi damagda punsin biro habi kholau sing laurak lai adubu MLA singi site gi VCP MLA gi site gi so khogi popular government ama semagani habigi Kongtang sing se lokhalakpadi laikre du busem bangam dana laikhiba habitare masidani praja singna nungnang ba nungai daba makhak oiriba se adubu hauzik laibadi khogi presence rule manung sida presence rule amada legidaba governance habitare masida khoi governor na khogi lebak singa kadoribani center gi control gi makhada adui taragadi leiriba khogi governance of president se rule se koi praja singna pela bra penjibra habisi choba question ama khangni koigi thodok sing thokibana so habitare nomai kapagi chang kitang lep kitara ko praja singna pami ba irang samupung fana loshina ba khona bagi potsi irei leita ba habitare masida koi praja singna yamna pinda ba makhakti oi represents rule ge governance da hiram sigi matang dani khana nei na gadori ba se khana nei na bada saru yabina ba koigi studio da election dona lei bir ba expert panelist mayam da saktak chege ahamada ikai khum da bo chege retired army Pabung ANGAMBA Pamu Ikakum the Bochari, Anisuba Panelist, Human Rights Law Network Key Director Oibiriba, RAKESH MEIHOUBAM Ozabusu, Northeast Window Studio the Taram Nokchari. Ahum Suba Panelist, CCSK President Oibiriba JITENTENDRA NIGOMBAA Ozabusu Ikakum the Bochari. Ayahan Base, a Pabung ANGAMBA the Gidumak lecture, Pabungna Matam Sangna Kugi, active service, the Sokoi service Torogasulabidi Adubu, President's rule. Amada legada governance siga huzik Manipur gi context gi yang kana Manipur da leriba presence rule sida leriba governance siga ani se khoigi kitang khena bagi pot am khang masida praja singna su presence rule se muk pamak ta bana maramora kanda popular government sembiro habigi posedwak laikre even akhoigi lok sabha gi keno da su parliament gi floor da su habitare khoigi MP na su presence rule sigi matang da khoigi yaning da bagi pose laikre dubu presence rule se dumak extend to credible maru oina khogi presence rule manungda khogi legada ba governance se asigi matana kitang elaborate toraga habiu pabung notice ki views da kuramjari adu an bada question amtang prajana hangado budi governor in council president rule da legado bune Haibadi governor Mathandana rule the way aroi. Magi advisor ani home like the Buni Aduna cabinet ki role in a puba. Aduga advisor she in a council form told me Aham the Manipura 1994 the president rule erame. Matamdugi governor do General Nayan erame. Magi advisor do HD Goswami former chief secretary ama
Second advisor na PP Srivastava, former Joint Secretary Ministry of Home. Aduga later on PP Srivastava chi Notice Council ki member hoirame. Aduna haibadi decision chi governor mathandana lawba natte aba. Advisor china cabinet amagi role tawraga mi ahum gi collective decision ni democratic oina decision lagodoba. Hajiki di individual governor amana chief secretary ama leiraga direct decision laure chief secretary through the orders to pass tawre other various secretaries da laure adri akhoi na ningsing biu na state waging in a union territory oring da IAS mayam na head of department oibra secretary oibra ma magi rule do executor me aduda back to union territory status laeba democratic rule li laitreba Indian ki constitution da one man rule yadeba democratic rule ama legedamni by a council ama yauraga council in the form of advisors 2 or 3 adu maiti prajalam bo protest of deba akoi political party am jo hai de the various kayni group में हम तो कोकोमी है भी रो एमू को है भी रो नोंग दाई दे करी किनो एडवाइजर याउ ड्रिसी one man rule सिबु democratic होय ब्रा कोई इंडियन कॉन्स्टिट्यूशन दा हाना प्रेसिडेंट ले रमे 1994 दा we had two advisors गोस्वामी से ले रमे पीपी श्रीवास्तव से ले रमे why not now why ना हाई बंग बगी करेज आउट बरा knowledge लेते बरा और you are not interested हाई बगी impression हम पी रहे बा not interested at hiding there maram the public chu hai various group me am si chu objection di ja tawri adubu phajana tawbiyo masidi akhoi gi right ni democratic right ni aha mad tawram abdi haji ke dau tawdri no aduga second point amana immediately chief secretary ama remove tawkhre ai chief secretary du gi matang da chu protest or me in the form of debate ta adu PK Singh du magi supporter he had one advantage he spoke manipuri maitei ga naga ga cookies gi pulse state khangya ba sida chahi am koi le maron khangam dina mana ke maran bam to the have an inquiry remove him give him a fair chance to defend himself or you have a regulation to change him but then replace him by Manipur cadre IS officer adu maso ina hijagre aduga second point amana aina chiki president rule sida step by step haijarake yaning the refugee haigadra IDP internally displaced person mayam se relief kebam thambire chagam pijare dalam pijare irombam pijare asida pijadna chahi ani makhai thambasibu moida kari financial relief pigrage kashmir dagi chelakpa kashmiri hindus haitare ko pandit ko bhi moidu Delhi da Jammu da camp ta lai rachu moida 10,000 rupees per month pi ba akoi ge relief camp ta lai basi family head of them give them some money what you feel is correct 10,000 rupees pi gara 9,000 pi gara but paisa de pi bi oba pi de dusu adugi akoi na sounding ba ma sulai moina demilitarization hai gadra militant hai gadra nongmai mayam phabadu valley da tawi ching da tawdi habagi impression lei re kai adudi disparity de lei re ba adu masu aina protest of janingi aduga second point amana Manipur government na suspension of operation de withdraw tawgre masi tripartite decision ni Manipur government Bharat Sarkar aduga kuki gi group tuga ahum soi tawda Manipur government withdraw tawgradi karigino Bharat Sarkar na ab hajipu suji muk renew tawbagi wakhal leirisi constitution makhadadi law and order ga land gadi Manipur government makhadani Manipur government hajik ki president rule or badi leiriba government chi Manipur ki government ne magi su decision lobya in favor of the public of Manipur population basis yeng biro the demographic structure yeng biro valley the mi kyam leba ching the mi kyam leba group kyam leba decision lobyo but it cannot be undemocratic aduga
last ta sima so haije ki ge North East Development Ministry enam leidna donor aina donor da cookie militant group khara na chithi iraga akhoi gi German road chi recognize to bi ani iraga mana chithi iraga Manipur government na kai do mo honor to do no there is no need to honor it maram di again repeat chief engineer PWD na ra akhoi na di recommend to de German road to de Tiger road to de inter village road to moina German road aina semjo khibani without the permission of any authority adu kari maram gi damta bureaucratic letter amada why so much of importance why the governor na kari damak to public ta consult tawdri do adu governor na if he is acting in a manner that I Manipur gi damta seba tawri Manipur man tha taruk sure pothole में हम सिर्फ cover तो गिरा बड़ो तौदरी लंबी development तौदरी only वो कोई ना है बदी DC इम्फाल East DC इम्फाल West ना जुम थुगाइबा हो रहे असी थुगाइबा हो रहे ना अदुरी कोई development नते अदुरी timing जो कितने चाहते तो भी हो अदुबो हाजिक तो बुदुदी हान problem में हम चाहना solve तो भी को अदुबो problem हम दा ऐसा मगना कारगिल दिवस डेटा गवर्नर की speech तार उड़े कोई की कोनुंगी होल्ड दा मान आये फार्मर की प्रॉब्लम सॉल्व तो नहीं है ना अदुबदी ओपन एटलीस्ट फर्स्ट टाइम दे कमक तो रहे तो वो ऑपरेशन जो हाउ यू कंडक्ट गोइंग टू कंडक्ट द स्टैंडिंग ऑपरेटिंग प्रोसीजर दो कहीं तो हाई दिए बा अदना हाउ आर यू गोइंग टू कंडक्ट इट 280 कंपनीज लई कंपनी हम दा मी चाम गतरा ले अदु दा ऑर्डर काइंड ऑफ पी दो नो अदना प्रजादम तो हाई जगह 1990 the pure experience नहीं पंजाब का KPS गिल साहब ना पुलिस डिस्ट्रिक्ट फॉर्म दो भी अकोई मणिपुर की प्रॉब्लम सी चोरचामपुरम ले रहे कोकट्रुकम ले रहे यांगंग पोपियम ले रहे मफम महूम में मिले अदु पुलिस डिस्ट्रिक्ट फॉर्म तो बीरो नत्रगे SDPO तो डायरेक्टली SP ऑपरेशन मगा थम्बियो SP ऑपरेशन तो CRP की ऑफिसर मापियो और anybody want to make Maiti natante anybody but operation asi matang the mafam sida nomi ka perdi kanana chakado you know who is responsible who will go there how to immediately operation room the map am the asi SP ji tharo asi inspector ji tharo asi group tharo abain operate of you successful hoini how dikti me laga village am the laini nobody to give orders nobody to patrol the buffer zone nobody to execute and after far agadi police station pi ke dawni India ki law dadi aran ma taro di far aga police law PBU asi hairaga next question dai lak sake I have got more answers okay babu ne am phasana khoi elaborate to bi khre khoi gi to honing ba have tare khoi gi law and order gi situation phattaba duga leiriba mari lena ba department sings na authority sings na torokada ba thabak sings de khoi gi praja sing expectation duga khoi torok pase khena ba dugi matang de ne khoi thambiri se khoi gi babu na sung sai thambi ke ba khoi gi former chief secretary khoi gi Dr. Vinit Joshi se khoi gi masi lauthokra matung da anauba chief secretary ama khoi gi chaliba chai si gi July gi that 16 da known appoint to kibani na Punit Kumar na anoba chief secretary ama koigi ai mathang se ozara ke salak chege koigi presence rule se koigi hek thama ba matung da first step se koi governor na lokalak pa step se koigi surrender gi matang da ne koi lokalak ki ba se adubu surrender gi matang torok pa se koigi praja sing na khallu ba se ha ba tare koigi presence rule lab ni na governor gi step credit lokal eduna koigi hariba surrender gi matang se bot valley amadi hill area da gi surrender to godabani ha ba wafam se koigi notification thoki bani na की deadline ultimatum का थार का तो की बनी ना कोई की प्रजासिंग ना तो की मेरी high expectation लाइट बाहर बतारे याब न थुना इरांग से लोशिला अगनी कोई की process rules ने याब न थुना कोई की शांति पूरक ना बहुत नरा का निहार की expectation ना मा खक्सु लाइट बनी तो वो हरिबा लोकलक पर step तो की मतंग दा बतारे कोई की valley area की वने दे कोई की arm surrender से बपुंग फा ना कोई की festival दा तो की तो वो hill area की वने दी हरिबा arm surrender की मतंग से तो उधर दुम तो की बनी मधुदगी दुम हाउ ना कोई की लोकलक पर road map steps से implement तो बंगम दबगी पोट नम खक लाकर बनी दुदगी सु हाउ ना प्रजा सिंह expectation जे खरा दुम हंतराव बगी चांग दे दुमक लाइक बनी हाउजे उसे कलेरी बा कोई की performance of presence rule government हाई तारे मसी
ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟꯗ ꯀꯃꯥꯏꯅ ꯌꯦꯡꯕꯤꯅꯤꯡꯉꯤ? ꯆꯨꯝꯃꯤ ꯉꯁꯥꯏ ꯇꯥꯛꯄꯤꯈꯤꯕ ꯉꯁꯥꯏ ꯍꯧꯔꯛꯄꯗ ꯄ꯭ꯔꯖꯥꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯤ ꯌꯥꯝꯅ ꯋꯥꯡꯉꯤ ꯉꯁꯥꯏꯒꯤ ꯂꯤꯁꯥꯡꯁꯤꯅ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞ ꯏꯔꯥꯡ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯄꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯔꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯁꯔꯀꯥꯔꯗꯨꯅ ꯃꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯒ ꯃꯆꯤꯟꯗꯃꯛ ꯉꯥꯡꯕ ꯃꯌꯥꯝꯁꯤ ꯁꯥꯎꯅꯤꯡꯕ ꯋꯥꯕꯅ ꯄꯨꯔꯛ ꯈꯨꯠ ꯁꯥ ꯊꯦꯛꯇꯅ ꯈꯥꯡꯕ ꯃꯇꯝ ꯑꯃ ꯂꯩꯈꯤ ꯑꯗꯨꯗꯒꯤꯗꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯍꯟꯗꯛꯇ ꯑꯩꯗꯤ ꯃꯥꯅ ꯁꯨꯝ ꯚꯣꯂꯨꯟꯇꯔꯤꯂꯤ ꯇꯧꯔꯨꯕ ꯅꯤꯡꯉꯤ ꯑꯗꯣ ꯍꯟꯗꯛ ꯃꯥꯒꯤ ꯄ꯭ꯔꯦꯁꯀꯤ ꯕ꯭ꯔꯤꯐꯤꯡ ꯑꯃꯗ ꯃꯗꯨ ꯐꯤꯕꯝꯅ ꯌꯥꯗꯗꯅ ꯐꯣꯔꯁ ꯇꯧꯗꯅ ꯍꯥꯏꯗꯤ involuntarily haitare involuntarily tawbagi mongni haina magi statement da ai adaina ai loksali mana haibadu aina tabada adu maina hai adu gi matung da akhoi gi tang February tang 3 gi president rule lae adu mayam si yamna ngasa horokpudu da oh yes government rules la president la badi akhoi anu ba hong umadi lani ai di karam ba hong manu prajana pamiba shanti purakpa agi ahong du lani haina khale adagi mu kanu dagi center dagi lauthare kari madu mars ki nipa lo ke yes mars ni gari si madu salami bus salani kan o mu salani masida lam helak pasing government rules ki makha da ningti jana takhai gani chu jana mai pakani kaina akoi asa to ruiba even adu laina adu gidu da akoi gi se Dr. Mohan Dr. yes ai chakani hana ma bus tung na chaluri mi ma sining chida lai halaimni adu amadang sida ina thamjini muda adumaina hogre aduga madu step resistance ama lae moy asum kuki gi maikei digi adugi matung makha tabada akoi lawfully established government amna government rules direct center gi rules makha chathariba asung makano la ka anda makoina sumna akoi gi sason sibu singnaba masi akoi thabuk lokhani adu tongni kaina hairek du winning mureba aduga adum pakhara leidina hoji phongasi phauba atoba numit ama leptana asi toroni sumain toroni mogi du akhoi wari saraga lo sangare natraga akhoi tokthokre natraga akhoi asungba security arrangement deploy tawre asi tongno phorani ngasi pawbo haidi madu yamna praja da ngasi phawbuda akhoi na sa tor moduga man tawisiga khina khre da haiba ama adum phaurga lei aduna tasengmadi akhoi yamna asa wangi haitare matamnuda akhoi praja singna aduga tokthorapna akhoi kenodu aspect sindu jogdaba adu masi keno khinati akhoi parameters mayama da akhoi yengaga su akhoi tawreiba singse akhoi musagi expectation du di shumu yogdre haina ai thamjaningi se uja ngumna habi gi beda hojik lambi gi pothol gi matang harisini ko adu warep lobu matamda hanadi madugi ministry leading ase government du leading ai magi mantri gi adugi adagi decision am logba how is the more tak direct ware lo dobni adi mantri kari gi harda du leroi dobni ba asugum phibam leireba matam sida su masi pot hona pik thale aduga madu kanu tongna ba akoi loishinabagi akoi si tawre adu su lokthok pusu leke adege mu nongma ngang nangi khabar da thengna bada kari akoi koilas thabagi muhta ama kanu thabado kari paper kari nung thaba slab thabado adugi tawna badu wa oda pi gre tha taruk ke mama ngaba tere ke mama ba horo hai gabni hojuba hodre hai adu chu ngasi president rules ki matam sida leida thoibu thuduktu adu leira phawbu su mokoi hariba thabuk tokdoba contractor sing company sing dugi matat action logdana thuna tahondana war footing da tahondana praja gi awaba ko na bu khona ba tobu de asi ju masi gi drawback amani adagi mu aikoina ngasai gi ngasai khulai gi mitang do khulai thambo do mitang da ina thamjini ngasi chumi akoi gi beli de leiba maruina maitei gi kangbu gi marakta gi di voluntarily khoyam pak chauna akoi leiramba sing loima president la amne akoi di madu makhata na sina badaka le di fare shanti puran di tobiro haina madu voluntarily madu thindokre aduga kuki gi maikei de gi di no akoi di piroi moi phongna haibine adu hairo phawbada moi adum chapchaba thabak lokhop ngamdage adum khangaga leibagu gi mongda ngasi bobo leiri haidi adu oragadi fare adu akoi chapchawa akoi akanba
ꯑꯩꯈꯣꯏ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟ ꯑꯃ ꯆꯠꯊꯗꯅ ꯃꯗꯨ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯂꯧꯈꯠꯅꯕ ꯍꯣꯠꯅꯔꯅꯤ ꯍꯥꯏꯕ ꯁꯥꯟꯇꯤ ꯊꯨꯅ ꯄꯨꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯣꯠꯅꯕꯒꯤ ꯃꯑꯣꯡ ꯎꯗꯦ ꯑꯗꯨꯝ ꯇꯤꯇꯥ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯄꯣꯝꯄꯤ ꯃꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯐꯥꯒꯠꯂꯛꯄꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯣꯐꯤꯁꯇꯤꯀꯦꯠ ꯑꯣꯏꯕ ꯑꯥꯔꯝꯁ ꯃꯌꯥꯝ ꯑꯃ ꯐꯥꯒꯠꯄ ꯊꯦꯡꯅꯕ ꯑꯁꯣꯝꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯏꯞ ꯃꯀꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯂꯣꯀꯦꯜ ꯃꯦꯗ ꯀꯩꯅꯣꯗꯨ ꯑꯣꯏꯅ ꯑꯌꯥꯝꯕꯅ ꯇꯧꯕ ꯑꯣꯏꯅ ꯎꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯤ ꯃꯥꯟꯅꯅ ꯊꯣꯡ ꯃꯥꯟꯅꯅ ꯉꯁꯥꯏꯒꯤ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯁꯤ ꯎꯕ ꯊꯦꯡꯅꯗꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕꯅ ꯊꯝꯕꯤꯈꯤꯕ ꯀꯩꯅꯣꯗꯨꯗ ꯑꯩ ꯁꯞꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯉꯁꯤ ꯏꯕꯤꯛꯁꯟꯒꯤ ꯀꯩꯅꯣ ꯂꯥꯛꯏꯁꯤ ꯃꯁꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯁꯨꯃꯥꯏꯅ ꯈꯜꯂꯤ ꯉꯁꯤ प्रजाꯁꯤꯡꯗ ꯒꯚꯔꯟꯃꯦꯟꯠꯅ ꯄꯦꯟꯗ꯭ꯔꯤꯕ ꯒꯚꯔꯅꯔ ꯔꯨꯜꯁꯇ ꯄꯦꯟꯗ꯭ꯔꯤꯕ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯗꯦ ꯍꯥꯏꯕꯒꯤ ꯄꯦꯟꯗꯕ ꯂꯩꯔꯤꯕ ꯑꯋꯥꯕ ꯁꯥꯎꯅꯤꯡꯕ ꯃꯌꯥꯝꯁꯤ ꯃꯁꯤ ꯗꯥꯏꯚꯔꯠ ꯇꯧꯅꯅꯕ ꯏꯕꯤꯛꯁꯟꯒꯤ ꯋꯥꯔꯤꯁꯤ ꯄꯨꯔꯛꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯁꯨꯛ ꯋꯥꯅꯔꯕ ꯈꯝꯊꯦꯅ ꯋꯥꯔꯕ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯗꯁꯨ ꯐꯔꯥꯛ ꯁꯥꯔꯕ ꯑꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯏꯕꯤꯛꯁꯟꯒꯤ ꯊꯕꯛ ꯇꯧꯅꯤ ꯍꯥꯏꯗꯅ ꯊꯨꯒꯥꯏꯗꯅ ꯌꯩꯈꯥꯏꯗꯅ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯇꯧꯈꯠꯂꯛꯄꯁꯦ ꯃꯁꯤꯁꯨ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨ ꯌꯦꯁ ꯅꯣ ꯗꯥꯎꯠ ꯁꯔꯀꯥꯔꯒꯤ ꯂꯝꯗ ꯁꯥꯖꯟꯕ ꯈꯣꯠꯆꯟꯕ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯑꯀꯥꯏꯕ ꯄꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯆꯨꯝꯃꯤ ꯑꯗꯨꯕꯨ matam haibadudi huglai bihumsidadi chadi haibasi right thinking individual khudi mangna masi hairaga da wafamni masi matam cha matang chade haibasima adagi hojik laiba kanosida adigi muksu health care gi matang da ma thamjegi ko chief minister gaksil tengbang adagi kari prime minister kaino ama lay adu masigi lak manga phawba lemna layengba haiba anomo tawre adu masi malisang sina madugi private hospital singda madugi reimburse tawgodabudu tawdabadagi madu waradana akhodi toge hare adagi lepe mayam dialysis tawbo kamu mayam du mayam awa mayam du madu gi awabadu phongdona re ko adu haidi sigi matang sisu promptly hek kano nang saigi private hospital sing makai degi moi kasu hana kaim haina de bela taklong horok sunati adu hek hair horok matamda akhoi yam thuna adum khudakta yes bibum thokuni khoi pini na bukhona ba adu tawdoba matam khara adum mayamda wahanba asi adum thenei aduga ngasi di akhoi gi hana gumna ana layingi thongsi yamno khonge hana di doctor stethoscope yanba doctor amana stethoscope tu paraga ana budu karino kamai to buno habudu edegi jet babu yengami habu yai ngasi di doctor ayamba even specialist sing akoi MBBS na taba MBBS ki matha tele specialist sing se makoi ayamba akoi gi tongan ba diagnostic tools ngasai clinical level laboratory ki tharo ko test ki result mayam du yibhom moiraga ana layengi thabak story bani aduga hauji ki amna costly obe affair mu oire layengba habisida chumna sum lok thungba matoba aduna tana hek narakba haiba mastam sidadi akoi yam sading si am wange aduna hariba minister king themang aduga PMGFY adugi kano sina su yamna mating pangi haitare adasena moina high campaign to bududi lakh manga free haiba adubu hojik private hospital amada adui ka tu paire hariga saba matamda 100% free nati haidi sigi mapa sidi kano sida ka sida sande adu sina sali asan ba khara yes adu amabu re adugi ka tu dagi pibe ya khara pidina aikoine anaba imungduna puthoga su adum relief khara dedum phangi yes adu gidu akoi disruption lehenba asisu president rule gi asoiba amani haina ai thamjani adage mo ngasagi relief center sinda laiba internally displaced person singsi masigi road map ama akoi torani haiba war footing da akoi si torani haiba si akoi yamna keno tawna public ni laukthokna torani di haiba laukthokna tawbugi mung si ude aduga madugi chapchaba udridu moina tawdabuduna udabani adi laukthokba aduga madugi chapchaba mongudi akhoi hoji phawbada ude habasima thamningi adagi amuk kadogeda ngasi
relief IDP singi marakta se matom de sijaba khosaba mayam mai okhole masi kari gino habu lisang sina ngasai gi masa gi yumda leigere leiroida hingamba punsidu dagi akhoi kakhu amada wana asum hingba bijari habida ngaiba asigi kano sigi process singi changsi ang wangkhalakpani aduna asum basidi nanthok na bagi damakta akoi sarkar na lokhaliba kano singse moiner step singsida asoiba mayam yorokpodana maram oidana ngasi matomda sijabagi adu wakhangi nungaitaba mayam mental illness mayam lakpase masina lakpani haina thamjiningi okay losenjara kodaina thamjining bada khoigi personal rule se masi moina ajik yengo thaturuk loigre atoba thaturuk mo hore adu asi yes no doubt ani matung ina maximum sahi ahum hawa tawba yai kano se personal rule sum thaturuk parliament sangdok pase adu masi asum sangdok pase masi akho personal rule di aten ba matami manungda akhogi democracy do hanjinabagi kano omani mechanism am khakneba adu masina personal rule is not a destination masti breeze thongumani mayu chalaga santi orpa laknaba honabani aduna masi da sum sangdokpagi wakhan tuoga hojik yamna concrete oiba wanoma policy mu puthoktana madu thuna akhoigi democracy hanjanaba akoi elected government ma lehin bai bisina khwaidi maru o henai thamjage okay ambasan thami kre khoigi presence rule si yamna sangda da bida habe tare khoigi another 6 month extend obse khoi 6 month complete oi jikan da khoigi yamna thuna khoigi popular government ama sembana yamna faba khongthang oi gine aba phone dune khoigi 2026 ki February da 6 month to complete oragadi khoi 27 di assembly election legador bani aduna only 1 year mukta oi gador bani khoigi lengak pa ngam thanggadori beste timing se ai oza jitendra da lakchigi oza khoigi process rule se khoina state amada karama matana thamgyara kanda khoigi government na khoigi tokhom tokpa thabak sing se toroktaba khoigi madum ka da khoigi control to banga makta baduna mor kana lengak panga makta bakanda khoigi presence rule je thamak po egodori mane adubu manipur gi law and order gi situation se khoi control to bangam da bana mor kana khoigi manipur da presence rule thamkre adubu presence rule la amatung da leiba khoigi law and order gi situation se ga hana gi leramba law and order gi situation se ga ani je khena base just khoigi cookie militant sing na nomai kapakpa khara hantaba si khaktane atopadi ahomba ke amta leitaba gi ponam khak oiduni adu taradi presence rule gi magi performance se akoina praja moina khoi accept to ya ina khanbi bro kamai thamini thank you thakachari yengbi pupum namuksu ai gi thamogi oiba hum khara thambage mayam tabi gani khanje kanoni hujiksi mamang su panelist anina yamna mutana haibi kare aduga president rule se kari no haibi matang su kogi kanna mamang da ingonda hangbagi wang sida haibi kare do huji president rule gi mamang sung matungi happen nei nebo matamda ekhoi da ingonda phogirisi president rule thamji kana na pam ge haiba wangma sigi wang sida ai sam ki oinadi lan sigi manungda loisina dunu yogjarakpa haibadi lan nongai kapana taba lan sigi hauruk pudagi miyang bidong to kuchen chenjarakpa kuchang kongau songjarakpa amu oina president rule si ai sam ki oinadi yamna kana pam kido pot amu oiki mamangda president rule gi matamda ikona tingna kiba awawa mayam singdu urakanda adubu laibak tibadi ikhoigi lebak sigi fananaba khanbiriba intellectual haibatare muru oina khoigi sugumba makalgi social media da ngang basing akhang ahi mayam amana PR si yamna pam gi ba haidare p president rule se pamaga tawraga phagadabni haidana yamna kan wa ngang ki madugi record mayam loi lerambani haidare aduna sengna muru oikanda president rule si kari ru haibadu aigi miyam bisam singna yamna kan khangdraga su haidare miyam yamna kan khangamdraga su moidi khangibani na president rule da kari tawbai kari tawbai adi aise makhone ti kan haining da bai tare manam di kaino da rasni tawba group amna tawba amagi mong da ngang bai tare mamang da launch horpu matam da parliament ki kaino da mifom da rajya sabha gi made lok sabha sida maru oina khoi president rule thamna ba yamna
yamna kan lauki 2023 gi December gi tanja da yoruk matamda akhoi gi home minister gi level tongan bo opposition gi kangu yor kanda Delhi dina taba Kolkata da phang gi mifun su moi mi tarani pan gi manung da haidar ko moi tara taruna president rule thamgaduni kan hajalak ba sigum mayam harak ba adu masigi influence kadai de gino sini akhoi ngasi akhoi gi yengna bu oi ai guji ki lakyo du ni ko question answer ni ko bijari se akhoi gi lan sida lan hori ba kangu akhoi di lan hobu nati akhoi di lan hobi ri ba manipur gi miyam da lan hobi ri ba landarai ba kangu khalai hai ba kangu 60% rule yam pa me ba masigi pamasi loire khubam chumna pamlete madugi pambadu government na pibi gare haidare makoi di morally mai pa kare other president rule khaktara natte makoi na pamisi armed process special power act 1958 se masi hana koi gi kanogi police station tara mapan na kolbu jaga digi expel dog robani mohoi lokthokrabani adu ju impose togin gadamni haibagi khara masing hekal ga tara ga ahum su hafjan gar kanda koi adu ju impose togin gar अखोई लंदारी कंगूसिंग पाम अदी अतोप अखोई लेंगा हाइदारेको लेंगा खुजे अखोई ताउन हाइग्रे मयाम थारे करिउदी प्रेसिडेंट रूल लाइनो अदुम लाक्तुनिको अदु बुदो लौथोखरे मय लेरिबा फिबम सिदा प्रेसिडेंट रूल सी अखोई सिगी कनोलु ने लान सिदा अखोई लंदारी कंगूदे मोरेली अखोई अहुम माइ पाकरेबा अदुबु लानजु अखोई हौरुबु याउदबा लान सिग लोचिनगर लेजेरिबा अखोई लंदारक अखोई अदुबोग कम तौबीदरे हादरे अदुना लान सिगी मनुंग सिदा प्रेसिडेंट रूल अमसुंग ममांग gi दाइदरे प्रेसिडेंट रूल गी मा सिगी लाक्रिंगी ममांगदा अखोई गी येकनबा कांगबु लंदारिबा कांगबु सिनुंग मो यामना कापामी अमा काम तोरमी अदु हारिबसिंगदो अदु खक तबगी को अदु खक तंगाइरेबा अदुबु अदु खकदना लोइरबरा हादि लोइरी प्रेसिडेंट रूल सी लाखरबा मतुंगदा थेंगरिबा कंसिक्वेंस मयाम से केगिनो हाबदमदा अखोइगी लंदारकबा अखोइदा लंदारकबा कांगुसिंदु ngakthok chananaba akhoi matamdu da khutta khulai pairaga kadai dina afang bom khulai pairaga ngaksaba kangusingdu atamdana kanano ina pin point orga phagat padi ngasi forward leptriba masidi president ru lakpagi akhoi khudwol maneba then amana hana mamangda akhoi president ru lagadi phagani haina parliament law wikhiba akhoi opposition gi kangbu mayam mama adigi atopa manipur sibu sandi purang na bini haina nungsibu sabu mayama adugi namuina lawmando kaimda hujigi leiriba ruling kangbu mayam kaim torokta bai ahung kaim olta bai dare ahung bo orekta budu ji kari no haibo tamna maruina aikoina hujik taliba makogi landarak pa kangbu singna pami ba separate administration na bse masi phangnana bo khona matamda makoina yamna matang laiba akogi kanuma issue masa sing factor haigadra suspension of operation gi hojik leiriba problem se solve tawbirabra तौद्री होजे खोगी ओजाना हाइबी गेबा अखोगी करिगुम्बा चिंगी एरिया मदा अखोगी फॉरेस्ट की जगह मदा अखोई एनी काइंड ऑफ कनो तो सुंगा यादे करिगुम्बा थबो मा तो करके हाइबा मतमदा ग्रीन ट्रिब्यूनल हाइदना को अखोगी फॉरेस्ट की कनो दिगी मदुगी अयाबा लौब मथौ ताय हाइबदु सुंगलो लौदबिदा अखोगी कनो हाइदरे लम्बी में समझले लम्बी तो टाइगर अमसुंग अखोई जर्मन रोड न थोंजले मधु सुजि सॉल्व तौब्रा तौद्री देन अमना अखोगी कनोगी मनुंगदा अखोगी प्रेसिडेंट रूल लाब मतुंगदा ख्वाइदगी चावबा अखोगी मणिपुरी सिंगी मनुंगदा ख्वाइदगी तासोना थिनगेबा ग्वालताबिगी इंसिडेंट हाइदना अखोगी मणिपुर गी मिंगसे यावबो यारो हाइना मुथतखिबगी पोट अमसु अखोई मधु सॉल्व तौरबरा तौद्री तौदबना मरुम ओइदना एडिटर गिल्स अमदी मणिपुर एमजू कांगोना हाइदरा प्रेस की कांगोना नमित कोदिंगी खबरदा लोटेंग इरिएबा लुंदिगी हापी पावमरदा ब्लैक बेसेली मसी अखोई प्रेसिडेंट रूल तौबगी अखोई केन हाइदरके तौबीदबा मनी अमना होजिक लेरिबा प्रेसिडेंट रूल थमबा था तरुक थमख्रबा मतुंगदा ngarangdagi tha mu hogle tha amagi session ma hogre ngasina numini ni subu ore masida idp singi film kari leribage haibado hanadigi karim ta hom letriyadi anouba sa anouba hope ma pibu ngamdri maduna loiba loidri khwaidigi maru oina national highway singsida kanagum xyz amana kanamada sokpa yadaba madugi
lambi thugai be adaba maduda chali ba kangbu sing da song pokpan ba adaba haidina makhoi constitution na pi ba kano du akhoi violate tawra ka anda kana gu mumiyoi ka mu kharana sumna ki kilometer kuma tho kuni tho kun da swaib gi area sida kano phajal ga thamaka anda lehori ba mayam magi fundamental right mayam matli ba sa mangali ba sa masi president rule gi government sina matu madu akhoi gi kan solve to ngam bi bra ngamdri adugi position mayam se aduga laibok thi wamna hojina mu hoji akhoi da landara ibu kamu sing sida group ani mu thokale karam group na haibam da shu haiba man nan shu haiba ma haiba shu sung nan shu sina amuk praja sing da karamba praja sing adugumba sing da leri ba kangbu naga nataba nan naga kangbu sing sida amuk kena pressure pisel ay dare haire ba kangbu sing si akhoi gi president rule bu yamna pang ke bu kangbu sing aduna masi amdum khodok biro sini same time adugo lune na akhoi ojada sai habi ba president rule thamba targadi kari mathok tabage haid 1994 gi matamda governor in council do same da habi gi mayam su leigre sigi mayam sing sei matam da president rule bu amna pamja ki ba ai khogi lamdam sigi lehauk da lei bai tare ko lamdam sigi lehauk da lei ba intellectual mayam da pokum bibi on sine ai khoi ai no bol cha tho tok jo na se de ai khoi sa gi on di am ja ki de ai tare aduna si lei ka anda aina yamna samna aina common people oina khangba yaba mi am da khoi yam intellectual gi nataba ai khoi president rule si karino haiba se ai na khangjaba common people amana khangba yaba language ai haijege karigumba leibak amada haidar karigumba leibak amada emergency hedana tangai phadina tokdaba yadaba karigumba khara ai khoi gi leiriba state sinam piriba federal power do madu loktho kanda central gi ma leiba central da kalno ge khoi gi president pashin bagi thong khara lei haiba thong si emergency hen haidare haiba emergency gi provision amakak India ki constitution diawi high ribu constitution ji German da high dare ko German da same ke ba constitution amati ki borot to buni aduna ma India da moro ina national ki emergency ba ma state ki emergency ba ma financial emergency ba ma soman ohum thun khai do ba high riba moro ina national emergency da kana gum leba mun landara ba adu gi landara ko dar gadi high riba president plus passion gi nai dare masi ina gi article number 350 malo 52 malo jako Maduda Pazana provision job the later, state Gugana, Article 356. Aduna among the Article 356 money put a China to get long give the Madu state emergency neither. Sumana financials na Article number 360 to Levine. Sumana Kanda Queen Manipur, Fumes the Lady Ba, Maruina, might give Kano the Yaurisi, Quagi Mogi provision number 18 the Maliko article constitution. Adu Yaurisi, Karigumba Leva Amada, Mahan control state key portion control to bunga maktraba natraga constitutional emergency lebata lagadi magi kana gumba president program kanu toroga kanoma chi ma thoka anda khara magi khusabi sahibi ki oja saidi governor in council du udeni ko aduda puar pi kanda mana leba ngak pu yabi ki haibudu ma thok pu ya haibane ba modu ne bu khuji thoi se khali se adu maruina akoina malam daida external gi oiba address na mu yawi haina external minister akoi joy shankar so hai ki belai bane ba aduna maru muidan sida la hale akoi manipur da hujik president la kanda di asa eme mamang haise gi bodo adu hujik lai riba karim da semra tok tok te kam da health ta hen farkada bra faraktre education ki system de hen farkada bra faraktre adu ga lai riba akoi na to wa to ri hebu wa sai akoi gi hujik gi yum khara thugai bu khot ba asi mangare ba adu da yamna nuai ta amadi ngarang nan phangki ba parliament ki mifum da akoi gi india gi state of home minister haide home minister state akoi Mr. JITENTENDRA ina akhoi hujik karigumda president rule ki badi accident phau da thok tre sumne gi incident ma cha bu to ke na mana miya ma de apho sara ga hayaba adu leiri ba phibum siri kamdong na solution por ke gi haiba po tu di yoi oi da male adu maru oina akhoi na khanjabada mayam na su miya manipur gi miyam na khanjara madi president rule ga he na akan ba thabak khara thoram khara paikhala ga di he na phagani ga na khalam khanjara mani
ꯍꯥꯏꯕꯗꯤ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯩꯒꯤ ꯁꯤꯡꯗꯨꯅ ꯄꯣꯈꯥꯏꯕ ꯌꯥꯕ ꯏꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯂꯩꯔꯤ ꯅꯦꯛꯁꯇ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯥꯔ ꯑꯣꯐ ꯁꯤꯇꯤꯖꯟ ꯍꯥꯏꯅ NRCꯒꯤ ꯑꯆꯧꯕ ꯏꯁꯨ ꯑꯃ ꯂꯩꯔꯤ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯒꯤ ꯃꯇꯥꯡꯗ ꯀꯔꯤꯝꯁꯨ ꯇꯧꯗꯦ ꯑꯩꯈꯣꯏꯅ ꯄꯥꯝꯕꯗꯤ D3 detect deportation and detect detention and deportation 하이버니 아두수 도비들이 border fencing이 아이코이 카야야암나 아이코이 마이 빵나 떠오르게 하이버기수 아이코이 강방감들이 뭐람디 그룹 어머나 레비리 부푸룹 어머나 또보야로 해 쿠키기 하이버 따래 저 아이코이 웨스턴 상버 모리기 마니가 사우던데 레이고 강무 군다 레이터라 강무 모양는 또보야로 해 아두기 마탁다 레이바 강무 아 나갈린 롬다 상선 기본 보다 아두기 강무는 또보야로 해나 우주 가리 모두수 속도 방감들이 Ladiba Manipur Miamna, Pamibo Sidul Trigo, Ibu Pangzilla Lady, Manipur Land Revenue and Land Reform Act 1962, so Pangzilla Lady, quite illuri, but it was delimitation of census neighbor. Masisu Equina, Mito of Kantu Okanda, Togani, Togudabani, census of Waibu the Su, Makoy Akan Bapiri, Omana Tonabagi, was Philip Bayam, Laxelere, Sigumo Mayam, Urakanda, Equina Mamang, the Nankeba, Ras, Nidigi, Oibob Mayam, Spismando, Uji Equida, Maruan Kari, Torkatige, Papizuni, Aina, Yam the Kizab Amakang Sisi, Aina, program Yoguru Vaitare, program Sida, Manipuri, Maite Singi, Aquagi, Maitegi, Kano Maktinate, Aquagi, Bulgaria, the Pokeba, Baba Begal Gubana, Aduga, Frensky, Noda Moscas, Haida, Hama, Puro hit Haidare, Tungi Wabu, Wapawu, Pibungam Haidare, Adu Magnatragasu, Laibu, I'm not Tazaba, I could give Puari, I'm Nainaba, Allah Makang Sisi, one the Harikpotamda, Atuba the Haidare. अतुबदा मोइना साथीव ngarang nan thokiba thokdok to megi 2003 gi kanu je masiding de साथीव um tholani hai atobandam masigi to aina taabda isu ki bum hawe ha tare malum di kai no da huji kwala ba lura ba tanja sidai koi adu mu thoki gadra tholak gadra ina adu maru ina ai khoi na huji aina Tabiri Bomayam, MLA, Manipur, representative, Yobin, Tabir, Mani, Sigi, North East Tabimani, Maruina, Narangi, Manipurgi, Akogi, Ato Singi, Akogi, Kanuto Bunumicida, Akogi Agaskitang, Tara Humdo, Sidika Horga, 226 favor Gitang, Taraga, Nitoi Power. Satareba extend Toriba, Preston rules here. Machine Marum Oidana, Akoin, Nang Bomam, Sinamurum Ogida, Miam Singi. Akanba iho soina lakra haibagi thajaba phaba pun mungamoidaba khama yaroidaba polam kang songbagi polam kang kana leri masigi posu ubire kanda leibireba MLA haibatare Manipur gi representative ne haina lebireba wakal tiang tilang yam tin yotharaga kariguma khar thab kar tawdragadi aidi ashe aina mamangda 2019 mamangda thengnagibada ahal duna ngangbada ngangbado loisum gi bangakne da ai jikting ngang ga sigak tolubado khangakwane mana aina swine nong haigibado nong haibde kari no sumra haide loisum makwana aduna makhata pulama tawragadi hena sathibo lakani ikoi aduna mikup naum nam singna haidare tabakra lokhla hobu chumi ai basai ahan bugine swine tamjegi okay amazan thabikrai khogi laiba khogi lengak paibiram ba haba tare khogi party singsigi side to so 6 khogi magic number su lairibani maramatuna line magic number Laina, quick government, a must same bangamdaba, Sydney Brazil, Yam sentiment, so puggy pot Makaki, Hoyosic presence rule in a quiggy, Mapiampa later, Bamagumna, Wakat Pamsere, like the buggy pot Makak, Habitare, presence rule Gimanum, the Queen Sai, was asking us to Tambiki Bako eviction process, Torok, Pasiki Matang Habitare, Quiggy, eviction process, a quiggy, Yamna Fayaba Kongtang, Faba Kongtangi, but in crosser sing Ziggy, Kopsa label lumsing, eviction to Wagi. Process yam namak phai adubu koigi lairiba timing siga situation siga matam se chabra matang matam chabra have a question to the ne hojik mayam na neinari base ai anishuba round aroiba round Babung Angam Badagi Lakjake Babung Kugi Angasai Kugi Hosiki Lariba process rule Gimanunda Koi eviction process ki Matam should Tambi crack Kugi Masi Matang Matam Chai Cha de Habiki Port Makasule Afabo Kongtang but Kugi Matang Cha the Bagi Port Makatuni Masigi Matang the Habitat former chief minister Sugi illegal immigrants in Junction of Pugi Matang the Koi special intensive revision Gimatang the Kugi BR election gum Marie later Habitat Kui Easy and local steps in Kui Gimatang the Su Kui Fogdok
खिबसु लेरबनी हौसे illegal immigrant changsilakpa illegal immigrant singsina khogi lam khopchilakanda khogi anoba village oina tasalakpa adudagi makhogi political demand torokpadagi khoi manipur gi thoiba conflict thoropagi pot ma khaksu leiribani adu itaragadi khogi presidential leading and manung sida khogi mapung fana khogi illegal immigrant singse takthoknabagi process se khogi yam effective oiba process ma khak tawbase yamna tangai phade amna khanbibra kamai thamini babu madam question se ai yes jai illegal immigrant ni tanto kadobni adubu hojik impression da prajada hanganda mapan gi mina rule tawbani hai basi public ki opinion ne akhoi mina rule tawbna te aina aduna moi gi performance satisfactory oidrabni na mapan gi mi gi rule ni akhoi mi gi na te haire adu madam gi question du ai President Khangjai moina free movement regime leiba adagi mapan gi Myanmar gi mi laga village humanga le maduna village 950 dengat kiba adu mayam du lei village du illegal immigrant cut off date 1951 dagi tampo ki daga dauni National Register of Citizens matungena adu gi decision du Mr. Bala sahab na lobang amni ma masamag home secretary le ramni ai governor gi ADC oijara me Jammu Kashmir da governor gi every month da report p president da copy home minister chali law and order ga everything included in the report and home secretary na state kunipal la kunthra ne manga gi report paramgani he is fully aware of what is what in every district of Manipur, not just the state alone. Aduna, adi kangami, adigi mana served Toramba Home Minister to India ki second most powerful man ni. So he has got de facto sanction to do what he wants. But why is he not doing it? Adunia koi na bachre wajari ba. Aduna mapangi, please hear this clearly, Mr. Governor Sahab. Public na hai mapangi migi niyam ni. Akhoi migi rule natre haina asigumbagi feelings hi public le so you please be kindly bear this question where have I gone wrong haina other please bring where 65 Meiteis are 65% of the population of 35 lakhs other we are the majority but all are equal in this state in democratic right mi khudimi right lay aduna kindly bear with us that something is wrong somewhere aduga second question amana issue hai jage back to the Paragi Kanabada, former Chief Minister ki matamda recruitment process am tauki. Adubu job to P ne na mi kutan job P ne na do job to declare tauki. Will this present rule government honor that or he will cancel it? Adu muso answer tauki yo. Aduga second portion amana dain hane saina mapa lagi gidraba thabak toramba. Adu lehori ma macha sing du mapai mohot pi ne ju governor de appeal da orabani all departments of Manipur government adu bawa honor to bidri awa ba medium lai re so do something for the public if not just solving the problem solve to gi su aina hijack re mount power lai ma solve to dire aduga second question amana ai gi site gi has the governor gone to every district of Manipur? Yes, that's questionable. He has never gone. There is precedent. I Governor Nair Saab to army le me thagat chabanate. Nair Saab ke tamda Kangpuk piga Tamil umar chalega praja do unaraga praja ki views dogi. District tra trogni Manipur ki chapiyo. You are the governor. No one security later the kanadle do no. Yes. Aduga MLA do suspended animation le so apam the MLA so lao. Mafam dugi pradhan ju lao mafam dugi meeting lao I want to hire rao darbar tausi village tarak pul laga tausi village manga pul tau chatbi mafam holinda adu chatte Imphal ga Raj Bhavan ga maximum secretariat gi hena chatte yam of the Kangchup phau chat kani so we are now not very happy I isamangnate public is not very happy with you honorable Governor Sahab aduna you can do a lot of things for Manipur please do something Asi haragai second question ji answer those. Okay, I'm going to say, President's rule, Marung da Kugi, Lingak
liba khoi governor na khoi leiriba manipur gi kachin koya hojik maruina khoi national highway sing da chathok chachin yadre base khoi gi yahan gani habagi mamang da phungdo khraga so khoi gi yahan bangam da ba masida khoi gi mang thabira kan da khoi luching ba ma oina khoi na mang thabira kan da khoi gi praja sing na pam ga da ba yam effective hoy ga da ba steps sing lokhot pi da ba tuna maram ora kani khoi praja sing na presence rule se pamak ta ba gi pot ama khak lai base ai oza rakesh lak chage oza khoi internally displaced person gi matang da ba tare khoi gi masi chali ba jais gi december 5 da khoi gi makoi se tank phase 9 ha ba tare khoi makoi gi mayum da hanjalan ngani ha ba gi pot se government ki side gi chu phongdo ki ba le rabani tongan ba dc sing gi side gi chu phongdo ki ba le rabani adubu masi ngam ga dori bra ngamoi dori bran trak idv sing gi makoi gi taliba demand sing se khoi gi phajana fulfill taw ngamodra ha ba su questionable ama question hangba ya ba ponam khak ori bani masi presence rule le dikans da khoi gi masi khoi gi idp sing si irans na bapung fana soal laba idp sing sigi makoi gi safety safeguard piba ngam da taragadi khoi presence rule system khata na thajaba ya ba gi pose kari no habe question sini le base maruina idp sing sigi makoi gi ba sigi status sigi batang da osa ka mai tamini masi yam ning ma ga ni ngai ni yengo yes no doubt ngasai gi hai ba adi sema phawung da koi khona gani habani adubu se chusampur da koi lampak onthok khraba jaga singdu akaram matam da maitei singdu hanjalan gi ni habisi aruba anoni haba haidi december wa to o ma adu da kamana hanjalan du no adu moi december thamunung da aya bakhara tawni habna chungmani aya bakhara adubu hojik lurisi aina yam noi da numit kharani mamang haigadra asigi kanurumgi awang mai kai haidni aduda moi khara sapada changba yade habdi moi khara na irin tu lanthoga moi mai ma kai yeng ma changure ko adu kai moi chalu da kashu torukti habdi madu mafam dugi da deploy to ba security personnel duna hen na kishan ba lan na kishan bagi wari ne ba irang thokani ga na khalu budagi changba ya da borangmuni ajangure kashu torukti aduda aina thamjini di hairiba aduguma moi musa tumin janguru ga storoktre adubu singa se khoi tasengna changba ya ba kharadi changna nabagi de makta tawge haragadi yanga pak sanba sanna khoi security deployment tawdina khotana tawraga adum kharam makhai nakalani maki adum tawba yarabani adu madusu tawdaba tawni di haiba adum aduga itaw tawdabagi mongsi adum ubo phangi even adu laidana governor rules personal rule gi matam sida akhogi inner manipur parliamentary constituency gi mp masana magi kendra manung da chatpada ngamandrena sigi phawjai khai gi makha ja thaba maya khidre ma hale magi kendra manung du bo sagi elected leader mo oriba mp oriba ma sambogda chatpa ya khidre micham di laidana sigi phim da lei aduna si phim sida akhogi ganosi displaced person singsi akhogi moina temporary sariba ganosi da sum permanently lehen madu masi solution nati heba aduna magi jaga da normal se restore tawduna lehen na bo hona budu mogi mathawni aduga hojik tawriba mongsi masigi da makta yamna concerted effort ama masing ngasi si tawra he ngasi tawda du tawtai haiba mongsi udaba adum matamna adum tamna hil tawjera kani haina khanbadu di yamna langani mazuna hena kanosi sang matam sangna sanana ba aduga yam sangna sabudana maram oidina akhoigi masigi conflict se masi losinbada achouba awaba ma orakani haina thamjani okay khoigi ai losilapa conclusion point oza jitendra da lakjage oza khoigi presence rule manung da ba tare khoigi ngasi topic se presence rule gi matang oibani na khoi presence rule manung da tawki ba thabak singjo khoi na kitang puthok chara ba da khoigi hojik conflict thoi ba community ani sigi marakta ha ba tare khoigi wari shana bagi pot se khoigi takak naina khoi kayamram sana khrem dubu lairiba pot se khoi wari shana taraga su tang taba solution amadadi purak pangam da ba haba tare khoigi ministry of home affairs ke side gi so khoigi point taruk thamako matam da khoigi maite gi side gi chaliba khoi cso singna harba point taruk to ya ba pi taraga so khoigi kuki singi side gi di point taruk to ya
yaraktabagi pot am khak chu mamang da sokoi namak thengna khra bane dubu Performanace rule manung sida khoi gi thabakti step mayam di locally have tare khoi gi manipur gi irang singi matang da have tare dubu locally best steps sing se khoi gi oi kibra have di amata oi da have tare masidani koi Performanace rule se pamakta bi pot am kale se adudi hauzik lei basi 6 month extend to base koi February da loiduni adubu hari basi gi marak da khoi gi popular government ama sem bangam da taraga di khoi Performanace rule se adumak tham taraga di khoi gi election di 2027 dani aduna khoi gi manipur gi marai bakse karamba fibam da lei ga doino have gi pot sine khoi IDP singi matang so azara ka su am phasana thambi khra khoi gi irang sina solaba IDP singi status hauzik karamba da no have gi tang ta ba pot se khangba ngam dana dai bani adui taraga di adumak Performanace rule sina sangtaraga lei taraga di khoi manipur gi fibam se kamai taraga ni ozagi opinion da kamai thamini koi hujik lei ba akhoi gi lan hai tare koi lan si sang deri ngoti mangje base koi de mangje hai tare manam di hujik lei ba pibum sida yengsin bi ga ba makoi ni yengsin da bagi pen da bagi ikhau lang go mayam si hengalak tana madu gi asau bodana poloi oi gi dana president oi era oi roira yam sathi bo mo oi kan hai gi aki bo mo de engon da fawi aduga madu bo laksin da bo hola bo matam da makoi na kari kari kum tor pu matam da ikoi de hen sok da bagi por mo sulei adun lei ba pibum sida ikoina ikoi gi di yam singna ikoi gi makai di ga akoi na hai si atai nate hujik chi lan chi kana na tarak pano hai bo intelligence ki report mo khoi lui khangam ne adare lan si ikoina horu nate lan si ikoi hingmina ri ba tongan tongan bo furup mayam na pulag hingmina ri ba ikoi gi lei ri ba state asida kana gu mo mioi kamu illegal immigrant khar la akanda hanar lejiram bo all settler mayam sing du mo koina absorb tok salakanda merge tok salakanda makoi yu oiba tongan ba wakalun amada mamangai makoi 1960 gi mamang digi makoi khanduna lakba tongan ba leba am semna na ba jelengam natraga kuki nation am semna na bagi manglan amada khulai bai ba kangbu singdun haurup lani haibasidi aikoina kakpa yadra wafum amani hairiba lan to hauruna na bagi dam makoina tongan to gi plan mayam singdo hairiba plan mayam to 2023 jigi tanja se thuora bagi wani aikoina modu khangda bagi wani modu gi poto thuoba matam da hairiba kangbu du bo losin ne bo kangbu singdu kanana sanari no haibom dam da india government na sana bagi poto musoi ko ga sidi khange han khangam drisu aduna makoina give and attack policy india gi su give and attack policy aduga lal hori bo kangbu singdo makhoi ko su give and attack policy torga ani si torak pani aduga maru oina india government da koina hairisi leiri bo posi india government se as a part of oina asigi lan sigi akoi gi kano amo oina koina treat taw bane haidare aduna maru mudana lan si luisina na bokona motamda ikoina asai mamang da haibire podo kamaina wari saba kolpagi mayam dudi oi yamna manung gi oi study du di kano tok duksu myamna khangba ya ba haidare leiriba akhoi gi side gi de leiriba pibum sida IDP haiba mayam sing se haidare masi magi jaga da akhoi hanjalan bi wai se akhoi ahan ba kano ne haidare maram di akhoi na makhoi na seasonary ba kuki ai paning dre haidare ga landara ibu kangbu sing do haidare landara ibu kangbu sing na piri ban narrative mayam sing kanman gi dana indiana madu gi bokum bi bungam da ba da makhoi ki ba haidare adu gi po ne leise aduna leiriba akoi gi film sida ikoi gi di lan makoi de kap bu nate ikoi di unity and integrity da han gi mong dum lege maru ne dakar usi illegal immigrant lakun tohon mani illegal immigrant sing ji makoi detect to bi ko akoi kanu to biro detect to biro dipo kanu to ro detention kadai no thambro dipo to biro 1951 mamang sung matung sida khanaraga irai losin ga po to makuna losin da bani na sigi film je kui ne tar ku matam da wa ba se dum akoi da kara wagani aduga laibak thibadi wabadi wajasunu kaisu kaide adubu leiriba film separation gi pot am koina kadai degi india gi manung da leiriba state amagi manung within state bu khoi gi mokoi season ba buffer zone gi mokoi ni adugi netik season rakwa asugum mayam sing india government kaimda tobi de busigi pen da bunungai de busina aduna sum matam si sangdana logi motam da leimini bu kup sing se amaga laptung no bagi wakal man lakani haidare aduna hairiba kangbu singdo atopa leiriba landari bu kangbu singdudi nongmaina makhogi praja mayam dingdudi makhoina namsalaga thammane ba aduguma namsalaba leiriba mayam singdugi mayokta makhogi mayokta lal kano opposition dorgana aikoi wari sanana bagi nangi sangakpugi khongthang amai tare masida manipur gi mayam nasu nungaita ba penda ba mayam leiri kana bu kuki kawgdege kuki heba stam si kari no haiba gi matang yam kanna naina khari la naina khali haidare maduna
लेरिबा येंगनबो कांगमु मयाम सिंगदुदा इंडिया गी लेरिबा मोकी कनो सिंगसिना खितंग मखोइना पुक्सेल सेंगबिरबदी इंडिया की गवर्नमेंट पुक्सेल सेंगबिरबदी सुंगसोइना सोइदना लान से सॉल्व तौगनी अदु नतबिदा मखोइना अमसु यानबा सथरकपा इंडिया की जियोपॉलिटिक्स की थंगनदुना लेबा म्यांमार की इरांग से मखोइना खुरपाई पाइसिन न बखोन मतमदा अखोइगी सिटीजन अमा ओइरिबा अखोइगी इंडिया मणिपुरी मागी असेंग सिटीजन द पीरिबा सैना से मसी कुइना लेबदा अफबा फिबम ओइदबा मानदे मामांगाई के मानदबदा ngarang si tongan ba manipur gi ma pam khudung makta aikoi gi mama leiba pu nungsi jabagi wakhalun si atum yamna kan henga le haidare aduna hana hokiba mamang da tokiba mayam singdu nataba ngarang ma adungai 1891 gi anglo manipur war da manipur bu khudung chan nabagi dam da akoi gi ka kan tokiba aran mamong da mi gi imung manung gi khana ba kano da interfere toksel kiba british ki adugumba mighty power do madu manipuri singna nakhoi kai sunate akoi nokhi la da kon akoi kon lan thengna gi lan thengna kiba akoi gi nang gi na kha da legre sei sama punji du sarku di akoi siru su sini ma leba ki dam ka to kani haidana akoi gi tokibagi wari ningsing mudu ngarang do yamna mapam khuding makta each and every school college everything ko do loi tawunina masigi posi patriotism amadi nationalism gi hoksi amna lae aduna sigi posi lairikanda aikoi sengnal jeriba tampakta lejeriba kangbusin aikoi gi maitai khaktina tana lai huriba aikoi gi landariba kangbusi nataba atopa kangbu mayam singsidi ngarang gi numsi amna thamoi seng haidare aigi leibak se kandaba yadi haidana Karam Lebak, Sana Lebak, Manipur, 22,003 27 square kilometer park Sauriba, Masigi Lebak se, Kandabaya de Haidana Pur Kudimuna. Ngarang pangthokiba akhoi gi kanoda saruk ya bikiba adu sam penjei adugumagi ihullerakba adugumagi spirit na henjelakpanina haidare akhoi government su emumuta na khandabiu haibu potuni aduna masina kuina leitharagadi afabadi oiningai leite aduna atopa malemgi oiba lanjau mayam su songnari adu hayeng maksi akhoi gi maru oina akhoi gi United States of America gi President Donald Trump ga Russia gi President Putin ga Alaska da achongba lanjau dugi matang wari sanabagi pot amusu leri sumain tawre haidana leibiri ba ikogi sarkar ki leibak sipai di kamu singsundu athubada sangtaine na ba haidara sangtaine na ba aikogi hana lejermi ba unity and integrity sovereignty haidare aikogi manipur aikogi india se kaidena na ba haidare modu sinba mathok tai maru oina as a citizen ama india gi citizen ama oina pulu rubusu ngasi se adungai aikoi 1947 gi aikogi august ki tang tara mari adungai aikogi british na india thatok tun satkraba matungda aikogi manipur na ningkha tam hogi adunga celebration ju mayam pangtok biri Pumna muksi yang kanda government of India na lairiba people sida oh aikoi ge aseng ba citizen di sini he aikoi mamangai de 1949 ge September gi tang kunga mathoi di inagi bodo October gi tang tara manga da loktoki bodo aikoi gi aseng ba citizen di sini he adur gi de aseng ba citizen da piri ba saina se koi pharibra ne kaina khanthar kanda laibiri ba each and every bureaucrat kangu mayam sing su pau pibi raga haidare afaba manipur ama afaba India ama hanagi adumna leiba India ma hanege adumna riba manipur ma oinena bagdamukta koi sanction minaba matou ta ba potu government gi maiki gi thamjari loina manipur gi miam dasu leiriba pibum sida oregli ba pibum sida sang tharagadi wa ba se dum oi koi oigani wa ba se adu mangna ai koina coordinate oina miki thi mo na sedend to bugi koi ofum yaugde ai koi imalai ba iramdum si kana hona boda any kind of koi compromise to roi hanege leiriba intact ai koi dum lei hangedabni hai posi tana na bo sinbi wa bo bondo ai swan tendang na thamjage okay am nungai se akoi panelist oh mangna sam phasana thambi krai khoi gi hausi ke leriba process rule si sangtha da bida ha be tare khoi 6 months se complete oi dikanda khoi gi praja singna pami ba khoi gi popular government ama se sem da bokhna bira kanda khoi gi local pa ba step sing manipur da santi hanjalak na gi damak da khoi gi tawbi ba thabak sing khoi gi government na tawbira kanda khoi gi thoi ba conflict se asumak sangtara ka lekhitara ga de khoi gi masina hena
situation se hen worse or kani haba wa from the thambi aduna masiga loine na akhoi presence rule su akhoi loi tikanda government amasu yamna thuna sem na basu sema kani habagi thajaba du loine na ngasigi talok throm sem babung pharibagi damakta su babung angamba oza JITENTENDRA amade oza RAKESH MEIHOUBAM thagat pa phongdok jari mata sida northeast window na sandok saba northeast talok loshin jari meng tabiriba singbu amuka hanna khuram jari Welcome to Uttar Central Government की थबकी एग्जाम माई पाके खलगदी करी पागदबनो खंगबदगी करी पारोइदबनो खंगबन हेना मरु ओई Russell Coaching Institute Mayang Imphal SSC Defense Samadi Banking Exam Singi Tha Taruki Boarding Course Hauzaragani Mafamasida Boarding the Leiba Satro Kudingmak Thabaki Exam Singda Written da 100% Success Oiri Mafamasida Sakdaraba Retired Navy Air Force Samadi Subject Expert Singna Takpi Tambiri Boarding the Leiba Satra Singh No Madapung Tara Ozaga Lunina Larik Pahanbaga Lunina Pung Amagi Physical Training Su Pichari Mafamasida Subject Kudingmaki Shortcut Methods Su Takpi Tambiri Akagnaba Sit Masing Kun Khaktani Yaubining Basingna Mayang Imphal Bangun Buya Leirakta Leiba Russell Coaching Institute Talakpiraga Registration Tawbiho Natroga Akupamarol Gidamak mobile number 8289 833 957 da contact tawirau Haksang Panatamgi Hairabadi Iramda Masimakta da Leiba Khwaidagi Paraba Hospital Singi Manungda Ama Oiriba Babina Hospital Leijari Mafamasida Thazaba Yaraba Amadi Selyamna Changdana Specialty Kunhenbada Ana Layeng Bagi Khudong Chaba Pizari Pediatrics, Cardiology, Cosmetic Surgery Amadi Specialty Makal Makha Kayada Aikhogi Specialist Singna Marik Chumna Thawai Haksang Yauna Layeng Jari Aduna State Wangmada Amuk Karigi Chatlugani Aikhogi Manipur dasu hogikti awang bathaki healthcare fanglabada matam mangan biraganu sel hena tingan biraganu aikhogi specialist singdagi malemgi apaba thaki layeng patak yumpham oiba service lobiyu Babina Hospital where hope meets compassion akupamarol gidamak Babina Hospital Sajiwa Jail Road Khabai Soi Imphal East Lengsin birau natraga aikhogi phone number 6909 390666 ta call tawbirau